आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruiba pau Kendra gi donor mantri ji Kisan Reddy na hairi Imphal gi National Sports University semgatpada sel gi award pa leheloi Musalman singi senglaba kumai Idul Fitr ngasi pangthokli amasung Kendra na hairi sarkar na awang nongpok raja singi schedule caste schedule tribe pikna karbar tawbasing nupi amadi longmi singna drone leibada sada yangkhai gi subsidy piri Kendra gi donor mantri ji Kisan Reddy na hairi Imphal West ki Koktuk ta semgatliba National Sports University asigi damak sel gi award pa leheloi numit nini gi Manipur khongsa tangrang Imphal da thunglakhiba mantri na Khuman Lampak Sports Complex ta wangang badahai National Sports University asi akaknaba matam gi manungda loisinaba honagani mangna hai University asi na Manipur bu malam gi sana khonaba gi lamjel da yawhanba ngamlagani mantri na Khuman Lampak ta gi virtual oina Interstate Truck Terminus Imphal Sangakhi Truck Terminus asi NEC amasung Manipur Sarkar na asangba senpham sing puthoktu punna sabani Thoramadu da Mukhyamantri Nongthombam Biren Youth Affairs and Sports Mantri Govindas Konthaujam amasung Makok Thongba official kya saruk yakhi Sri Reddy na ngasi DM campus da badminton tournament ama hodokani madugi tungda Moiranggi Loktak Pata satuna tourism project sing hanna yengsingani Sri Kisan Reddy ngasi nungthil Guwahati gi damak Imphal thadokhi gani Textile Commerce amasung Industries Mantri Nemsa Kibgena hairi Kendra amasung Rajya da paliba BJP Sarkar na Manipur gi sing amasung tam animak thong manana saukhatnaba thabak kaya paikhatli mangna hai Sri Nongthombam Biren na lusingba BJP Sarkar na Rajya sigi singi jila singda tongan tongan ba semga sagatpagi thabak chathari Senapati jila gi Katomaida nauna sagadoriba Industrial Estate ki mafam yengsinba satpada Srimati Nemsa Kibgena wafam asi phongdokladuna hai बीजेपी गवर्नमेंट सबका साथ सबका विकास सबका विश्वास सबका प्रयास मैनिफेस्टो ऑफ ऑनरेबल प्राइम मिनिस्टर ऑनरेबल चीफ मिनिस्टर Biren Singh we are getting a lot of development and it is going to come and after construction of this industrial state the village people will get all the benefit employment generation and this BJP government doesn't differentiate whether it is valley or whether it is hill district and we are getting all the facility both valley and hill. Mantri gi khongsat aduda Rajya gi Commerce amasung Industries Vibhag ki makok thongba official sing loinakhi Mantri na Thawbal jila gi Yaithibi Lokonda Mega Food Park sanaba gi mafam sui engsinki Musalman singi senglaba kumai Idul Fitr ngasi pangthokli kalakpa yengthinaba amasung pap ki oiba thabak kya dagi ngakthokpa ngamnaba tha ama supna Musalman singna sara helakpadu loisinduna harau nungaiba phungdoktuna Idul Fitr gi thoram asi pangthokpani Idul Fitr na lakpada Rajyapal La Ganesan Mukhyamantri Nongthombam Biren Manipur Vidhan Sabha gi Adaksa T.I. Saitabarta Mantri Singh amadi saknairaba miyo kya na miyamda maruoina Musalman Singda yaifa paujel piri Bisnupur District Commando na akaknaba paw ma phangbadagi hawkhiba nungmaijing numita Foijing Singning mamang lekai dagi miyoi ahum brown sugar kilogram ama henbaga kona na faraba miyoi sing amasung polam sing adu makha taba thabak lokhatnabagi damak Nambol Police Station da sinakre hairi tabiriba pawase Akashvani Imphal dagini Kendra gi Lau Singu Mantri Narendra Singh Tomar na hairi sarkar na awang nokpo Rajya singi schedule caste schedule tribe pikna karbar tawbasing nupi amadi longmi singna drone leibada sada yangkhai gi subsidy piri New Delhi da ngarang Azadi ka Amrit Mahotsav ki saruk ama oina longmi singna drone sizinabagi sang hengat hanabagi mifam amada wangang budak mantri na hai atai longmi singda su drone leibada sada nifu phawbagi subsidy natraga yamlabada lupa lakh mari phawbagi sel gi mateng phanghangani Sri Tomar na hai longmi singna drone sizinaduna makhoi gi mahimarung thapam sing ningthina yengsinba til hidak amadi harna singba saibagi thabak tawhanduna makhoi gi asangba senpham hanthanaba amadi senthok henget hanaba sarkar na akanba thabak paikhatli Bharat amasung Germany na tengbang pinaba henget hanaba amadi renewable energy punna puthokminanabagi matangda yanase kyamarum sahi tawnakre mapan thoram mantri Dr S Jaisankar na Germany gi economic cooperation and development mantri
Venza Surjega ngarang Berlin da unaduna wari sanakhi. Twitter da thagatpa warol da Dr. Jaisankar na hai makhoina aing asagi pibam honglakpa third country partnership amadi Ukraine gi ungkhanabana sel thumgi pibam da sokhalakpana singba wafam kya gi matang da wari sanakhi. Makhoina Triangular Development Cooperation amasung Renewable Energy Partnership ki yanase kya su sahi taunakhi. Kendra gi Haksel Mantri Mansukh Mandaviana tha sigi manga da Gujarat ki Kevaria da pangthokpa numit humni gi Swathya Sintan Sivir da sabhapati oigani. Mifam asigi pandamdi Haksel amadi hidak langthak ka mari lenaba hiram singi thausil thorang sing yengchinba amadi hena phaba miyam da kanagadaba thorang sing puthoknabani. Mifam aduda Haksel Yaifayumbal Niti Ayog startup amadi atay mari lenaba akhang hai kyana saruk yagani. Ngasi phongba pause singi maroiba pausingi damak hauzik Wahengbam Washington leire Washington. Thagachari Nganthoi Kendra gi Donor Mantri gi Manipur khongchet amadi mahakna phongdokhiba wafam drug amasung huralakpa gari sing phagatpa amadi covid kamari leinaba pauna ngasi phongba pauche singi maroiba pau oiri. Numit nini gi Manipur khongcheta ngarang Imphal da thunglakiba Kendra gi Culture Tourism amasung Donor Mantri G Kishan Reddy na phongdokhiba wafam Sports University na Manipur bu International Sports Arena oibada khongjel yangsil halagani haibasina pongnapam gi ahanba headline pau oiri. Naharol gi thogdangda National Sports University sahi ani gi manungda loisina bahonagani sports ki darkar laiba paisa gi award palai haloi. Aduga People's Chronicle da National Sports University saba thuna loisina ba kendra na honari haiba Sri Reddy gi wapam singasi headline tawduna ningthina phongnari. Sangai Express Manipuri edition da lupa crore kaya gi drug sing phagat khre excavator yauna huran khiba gari sing recover tawkhre. Aduga pauche asigi English edition dana gari huran ba drug ki mayo ka changsin ba lanjang mahai yale haiba headline gi makhada huralakpa gari taruk phagat khre lupa koti ani makhai hen bagi brown sugar fare haina ahan ba headline da phongli. Irei pakta anti vehicle theft ki miryang makhada gari sing phagale mayai ka ba nisagi polam singsu leptana phagali. Naharol gi thokdangda Senapati District Police na hural lakhiba excavator yauna gari taruk Bishnupur Police na gari taret phagat khre haina headline da phongli. Covid ki pauda kana amatabu namduna COVID-19 gi vaccine kaphan nabo honaroi dabani haiba Supreme Court ki hukum Ichel Express Imphal Free Press na chingbada headline tawri aduga atai pauche kharadana ahan balamai da phongnari. Sangai Express Manipuri edition da Raija sida hujik COVID ki active case taruk khakta ngaire haiba pau headline da phongli. Employee sing taret subab pe phangnakhiba chahi ahum haukhrabasu sinmi singye anauba khusumandi hujik phau lepi dre haiba pau amasu sanalai pakta chauna headline da phongli. Huyelan pauda Police na ningtijana investigation chatharaba amasung illegal custodial torture laihandrabadi miyamna court lakpagi mathau taroi haiba Chief Justice N.V. Ramanagi wafam ahanba headline da sauna phongli. Musulman sigi dharma gi oiba senglaba kumai Idul Fitr ngasi pangthokpagi pausu Manipur Mail gi ahanba headline pau oiri. Churchanpur da phongba Nisil Thuil tu da Manipur amasung Mizoram phaunabat Tuibai Turel da Saba Belly Bridge ngarang tatkibagi pau headline tawri jila asigi atopa pause Maswana Tharda Income Tax Department na Churchanpur da Outreach Samsung Taxpayer Program pangthokibagi pau headline tawri. Senapati da phongba Hills Hornbill Express da akanba nungsit yawba nong na Senapati District Headquarters da yum amadi mal sang kaya amangata thokhan kibagi pau COVID-19 gi vaccine namduna kaphanba yaroi haiba Supreme Court ki wafam Lisingani Kunda Nagaland da thokiba lalhobaga mari lainaba thokdok singi chada nifu mari di NSCN IM gi khut yawi haiba Home Affairs Mantraloi gi report na singba maroiba pau aina phongli. Tamenglong da phongba Ganphu Melda Nagaland da NPF ki MLA Kunmathoi NDPP da yaukibana BJP gi alliance ta kaiba la heloi haiba NDPP gi wafam maroiba pau aina phongli. Pawachi Senapati gi Hill Hornbill Express ta chu maroiba pau aina phongli. Manipur amsung Mizoram phaunaba Belly Bridge ta khibagi pausu Ganphu Mel gi maroiba pau oiri. Tamenglong da phongba topa pause da Cham da None Jila da mobile network yadabadagi miyamna awaba mayokna bagi pau maroiba pau oina phongli. Kaduga Tamenglong Times ta Kendra gi Mantri G Kishan Reddy gi Imphal
खोंसेट की पाव मरोइबा पाव ओइरी Nganthoi थागतसरी वाशिंगटन अरोइबदा मरोइबा पाव अमुहन्ना केंद्र की डोनर मंत्री जी किशन रेड्डी नहाइरी इम्फाल की नेशनल स्पोर्ट्स यूनिवर्सिटी सेमगतपदा सेल की अवाट पर लेहलोय मुसलमान सिंगी सेंगलब कुमई ईदुल फितर ngasi पांगथोकली अमसुंग केंद्र नहाइरी सरकार ना अवांग नोंगपोक राज्य सिंगी शेड्यूल कास्ट शेड्यूल ट्राइब पिकना कारबार तौबसिंग नुपी अमदी लौमी सिंगना ड्रोन लेबदा 40 की सब्सिडी पीरी पाव लोइजरे